Manipur State Cooperative Bank MSCB gi Kangpokpi District Branch gi computer set sing amadi atei potlam kaya lut toubada hakthengnana yaoba Kuki macha mari tonganba mapham singdagi ngasi phare hairi police gi phongba pau amagi matung inna thaudok tugi matungda maduda thizinaba Kangpokpi police ki additional SP alo tholu rocky gi luching makhada police ki akhanaba investigation team ama semki team aduna bank tagi phangba pawgi matung inna bank adudagi yenthok triba ATM card kharasu huran ki habadagi police na ATM card sing adugi khongul liba hauki asumna thirakpada senapati amadi Kangpokpi da leiba ATM counter sing dagi sel lauthok naba huran basing aduna ATM card sing adu sizin nabagi khudam phangki hari madudagi police team aduna CCTV gi footage sing khomjanduna thigatpada looter sing adu fabangam kibani makoidagi huran kiba potlam sing su lokhatpa ngamle haina paw asina makhatari faraba miyoi sing adudi lamzalen chongloi alias lelen chei kuntra humdoi lengomang kipgen alias gomang chei kuntra lunmintang khongsai chei kuntra humdoi amasung saimintang khongsai chei kuntra marini makoi mari mak Kangpokpi district tagi ngaktani Marak sida Kuki drug lalonba amasu kani kilogram mari gram taruka konana senapati district police na national highway number 2 da khongnem thana area da phare hari drug lalonba Kuki macha adugi maming mangkhokam misau chei kunmapan kawi Dimapur sajar dagini mak faraba kaniga konana senapati police station da logi thavak lokhatnaba sinakre hari